School suti tharaba fauba class 2 khakta tamliba Maheiroi ani classroom da Thong Lonsillaga Thamkhibagi Matangda independent inquiry ama Chathanaba Manipur Commission for Protection of Child Rights MCPCR na Wangoi Zone gi ZEO Anil Arambamda Khanghankhre. Hiramasigi Matangda MCPCR gi chairperson Kaisam Pradeep Kumar na Wangoi Zone gi ZEO Anil Arambamda thaba chirolamana hai class 2 khakta tamliba angang ani gi parents guardians singna thangatlakpa aiba complaint amada haukiba tang tarukta pikliba Maheiroi ani asi school suti tharaba phauba classroom manungda thamlaga mapandagi Thong Lonsillaga thamki hairi thawong asi Right of Children to Free and Compulsory Education Act 2009 gi section 17 gi makhada corporal punishment natraga mental harassment piba yadi haiba sigi mayoktani amaromda assistant teacher Naurem Susma Devi asi tha ahum gi oina suspension da thamkhre haibagi report fangle adubu lagliba complaint ki matung inadi thodok asida oja amadigi hena chenai haina maral siri Commission asu thodok thokpa numit adumaktada mafam aduda inspection chathaba laikre oiragliba fibam asida Commission for Protection of Child Rights Act 2005 ki section 13 amasung 14 gi section 13 amasung 14 na piba power season aduna Wangoi Zone gi ZEO office na athubada independent oiba inquiry ama akaknaba matam gi manungda chathagadabani maduda individual amadi institution gi aran asoi pumnamak puthokadabani loinana matik chaba disciplinary action semdokpa yaba amadi asigumba thawong asi matungda amuk hanna thokhandanabagi matangda recommend tawrakadabani Hiramasigi Matangda action taken report amasu aiba khudam changdam galoinana numit tarani gi manungda commission asida lankhatlakadabani haina cherolasina makhata na khanghalli